Yamna nungaitaba domestic violence ka mari leinaba case amada Itanagar gi D sector da leiba Chahi 3Da suraba nupa amana mahangna poksaba Chahi 3 surabi machanupi ahanbu Ngakta Thouri Thuduna Hatkani Haina video namduna WhatsApp ta Thagatlakpa Mapa mari leinana angang asigi mamana police ta FIR register tawkre hairi thodok aduda chenari banupa adugi maming Kiyoda Babu kawi mahak ki nupina Itanagar Women Police Station da BNS ki section 85 read with section 75 of the Juvenile Justice Act 2015 gi makhada aiba FIR register tawkraba matung police na fare hairi police na hiram asiga mari leinana complainant oiriba angang asigi mama Kiyoda yapi gi statement lawkhibaga loinana faraba accused Kiyoda Babu UPA da leiba the Judicial Magistrate First Class JMFC da puthoklaba matung judicial remand lawduna jail da thamjinkhre hairi Hojik lamdam asida wakal mapum phadriba inkhalakliba naha kaya amadi mayai kaba chinjakta iraknaduna leiri masida tuminna leiduna yengbagi mahutta achumba lambi puraknaba hotnaba mathau dai Hariba center asida mental health disorder amadi drug addiction gi treatment tawjari Adom-adom gi ichainaw singsu mathau tarabadi lingsinbirau adom gidamakta leizari Yaipokpa Rehabilitation and Child Care Center Kwakaitel Akhamnikra